everyone. Ngasi kuiraba matungda ai amuk vlog puraga lakchere. Ngasi se khoi chaba chatoine Porompat chaba da chatle hairani. Aduga chakluk ki ko mogi MIC ko we. Adu ai ucharake mathang khoi hadik chatlani tichega iga aduga adu loiraga mu office satni. Adune tawdise aduna mayam ai hazik ishor gi lai gi loin tawba loire. Adagi Hanuman Salisa ke thiba ko adagi lotion bisu loire aduga fit of the days ulamge outfit of the days ulamge si adum kuiraba kanoni ko suit ne khali brand ki rang firaski sigu muse yawi pambale ni loi udre adune buna hazayam nungai ba sefa da si se ko yam nungai se so aduna mayam na smile thumba se pambi belai ta tum akoi store da khoi brand rang firasta dum yawe dum yai ada cotton gi zoi be yam nungai be do hai di sa ba ken pok de ba ta toure ze akoina ju chatoriba mpham MIC restaurant has a Porompat JNIMs ki hek hendo oga ko haibidi sumna kamdagi lakpada ayang pali site gi lakpada hek sigi mogi ahum phang base hendo oga na hawai phunga restaurant na ama leirambado adugi hek manak tune ba haibidi nakna bado aduna yam line su dum thiba phangbane kasu ludabane ba adugi moigi hek mamangdana akhoi JNIMs boys ki hostel gi anauba ma sabam leibane ba aduda dum urani aduga mayamna parking tawbam leibra ne am hangi eva video da Instagram da Facebook ta aduna parking tawbam je phajana leire sidaju thaba yare mo hek mamangda sunatraga opposite ne phajana lei have sigi opposite thaba yaye ba ko aduna dum moigi se koi mi car ani hum pura lakningba mi su dum lakpa yare aduga smaina yawre ko aduga akoina moi mathakta kadoine mathakta karaga first floor kitang ne aduga stage dum ure parking je ko aduga nungthil daga yam te nungai ni haiba phambada aduga numitu kitang di nungsa sai ba ko ngarang ni ko nungsa di kitang sai adubu nungthil da di am nungai ni koi Manipur di nungthil di dum ingthai dana aduga changang gum mathakpa singju gum chaba loin yare sida Indigenous food haiba restaurant da lai aduga Smile lay moise. Smile lay nung thin daga di pamba yam nungai ni moise. Open loiraga. Nung thin da pamba yam nungai ni. Achapot chak purak pangai bada khoi sing hak reels kai dam thoe aduga dom khoi khara dilleli hazik hai mahi ko watermelon juice ama pore ing laura khom tobe sabadu da ko AC kai budi loin thai manung da budi dum inge nungai re phambado aduga juice ju ing laura yam haurame aduga khoi chak sungai boina tapna dum ngai ra se na dumaina tawre restaurant dugi mapu bejo hawai bamzu khoi gal unaba la e aduga masu lakpadu da khoi wari sanare kamaina Manipur da business tawbuse yang wai adagi kamaina habidi strategy ke sum khara tana zabado sum discussion ni da adumaina tawraga khoi jam nungaire manas maina yam phajana tawraga wana hotna zaraga tawbuse duna mayam su sigi restaurants da dum lakpiraga support to biyo na masidi ucharak pane ko
ꯃꯃꯜꯁꯨ ꯌꯥꯝꯅ ꯇꯥꯡꯕ ꯍꯥꯏꯗꯨ ꯅꯠꯇꯦ ꯑꯗꯨꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏ ꯃꯌꯥꯝꯅ ꯄꯤꯅꯔꯤꯁꯤꯅꯤ ꯚꯦꯔꯥꯏꯇꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯦ ꯆꯤꯀꯟꯒꯤ ꯃꯊꯦꯜ ꯃꯌꯥꯝ ꯃꯦꯀꯔꯣꯅꯤ ꯆꯧꯃꯤꯟ ꯐ꯭ꯔꯥꯏꯗ ꯔꯥꯏꯁ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯌꯥꯎꯕ ꯐꯥꯁ ꯐꯨꯗꯀꯤꯁꯨ ꯑꯗꯨꯒ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯆꯥꯛꯂꯨꯛꯁꯤꯅꯦꯕ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯔꯤꯁꯦ ꯆꯥꯛꯂꯨꯛꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏꯅ ꯆꯥꯔꯛꯇꯣꯏꯁꯦ ꯍꯧꯖꯤꯛꯀꯣ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯋꯥꯟꯇꯤꯇꯤꯁꯨ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯃꯜꯁꯤꯒ ꯑꯗꯨꯝ ꯆꯥꯅꯩ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯁꯔꯚꯤꯁꯇꯨꯒ ꯀꯩꯗꯨꯒꯀꯣ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯒꯤ ꯖꯨꯁꯦꯁ ꯃꯌꯥꯝꯁꯨ 70 90 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯅ ꯄꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯛꯂꯨꯛ ꯂꯥꯛꯑꯦ ꯆꯥꯛꯂꯨꯛꯁꯤꯗ ꯌꯥꯎꯔꯤꯁꯦ ꯆꯤꯀꯟꯒꯤ ꯚꯦꯔꯥꯏꯇꯤ ꯑꯍꯨꯝ ꯌꯥꯎꯋꯦ ꯃꯩꯇꯩꯒꯤ ꯆꯤꯀꯟ ꯊꯣꯡꯕ ꯁ꯭ꯇꯥꯏꯜ ꯆꯤꯀꯟ ꯄꯀꯣꯔꯥ ꯆꯤꯂꯤ ꯆꯤꯀꯟ ꯍꯥꯎꯋꯦ ꯌꯥꯝꯅ ꯆꯤꯂꯤ ꯆꯤꯀꯟꯒ ꯄꯀꯣꯔꯥꯁꯨ ꯍꯥꯎꯋꯤ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯁ꯭ꯇꯥꯏꯜꯗꯨꯁꯨ ꯍꯥꯎꯋꯤ ꯄꯥꯄꯔꯁꯨ ꯌꯥꯎꯔꯛꯑꯦ ꯑꯅꯤ ꯑꯗꯣ ꯃꯤ ꯑꯅꯤꯒꯤꯗꯤ ꯐꯖꯅ ꯀꯣꯟꯅꯔꯦ ꯑꯗꯒꯤ ꯁꯤꯡꯖꯨꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯀꯥꯡꯍꯧ ꯑꯂꯨ ꯀꯥꯡꯍꯧ ꯃꯪꯒꯟꯒꯁꯨ ꯌꯥꯎꯔꯛꯑꯦꯀꯣ ꯑꯗꯒꯤ ꯆꯠꯅꯤꯁꯦ ꯈꯨꯍꯥꯎ ꯑꯃꯅꯦ ꯊꯨꯝꯇꯛ ꯂꯥꯛꯇꯛ ꯌꯥꯝ ꯍꯥꯎꯋꯦꯕ ꯆꯠꯅꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯁꯤ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯁ꯭ꯄꯦஷꯜ ꯑꯣꯏꯅ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯩꯅꯣꯗꯁꯨ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏꯅ ꯆꯤꯀꯟ ꯃꯤꯛꯆꯔ ꯑꯃ ꯀꯧꯖꯩ ꯃꯣꯏ ꯆꯤꯀꯟ ꯃꯤꯛꯆꯔꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕꯗꯨꯗꯀꯣ ꯑꯗꯨꯒ ꯂꯐꯨ ꯁꯤꯡꯖꯨꯒ ꯑꯁ ꯇꯤꯟ ꯑꯗꯨꯝ ꯌꯣꯠꯂꯦ ꯆꯤꯀꯟ ꯃꯤꯛꯆꯔꯁꯤꯁꯨ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯆꯤꯀꯟ ꯃꯤꯛꯆꯔ ꯍꯥꯏꯔꯒ ꯃꯍꯤ ꯂꯥꯡꯂꯤ ꯂꯥꯡꯂꯤ ꯇꯧꯕꯗꯨ ꯇꯧꯗꯦ ꯃꯣꯏ ꯃꯍꯤ ꯅꯪꯉꯒ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯨꯒ ꯂꯐꯨ ꯁꯤꯡꯖꯨꯕꯨꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯃꯩꯇꯩꯒꯤꯗꯤ ꯂꯐꯨ ꯁꯤꯡꯖꯨꯁꯦ ꯌꯥꯝꯗꯤ ꯍꯧꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯈꯔ ꯂꯧꯔꯒ ꯆꯥꯔꯦ ꯆꯥꯕ ꯍꯥꯏꯁꯦ ꯆꯥꯛꯁꯦ ꯁꯦꯡꯅ ꯍꯥꯏꯕ ꯑꯩꯅ ꯃꯣꯏꯗꯁꯨ ꯍꯪꯒꯦ ꯇꯧꯔꯤꯅꯦ ꯆꯦꯡꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯀꯔꯝꯕ ꯆꯦꯡꯅꯣꯅ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯆꯦꯡꯁꯦ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯁꯦꯡꯕꯒꯤ ꯌꯨꯝꯗꯕꯣ ꯆꯥꯗꯦꯕ ꯆꯦꯡꯁꯦ ꯍꯥꯎꯃꯟꯈꯤꯗꯅ ꯑꯩꯅ ꯑꯝꯇ ꯍꯪꯒꯦ ꯇꯧꯔꯤꯅꯦ ꯑꯗꯨꯒꯅꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯦ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯅꯥꯜꯂꯤꯅꯤ ꯌꯥꯝ ꯇꯧꯖꯔꯤꯅꯤ ꯀꯥꯏꯅ ꯆꯥꯃꯁꯅꯒ ꯆꯥꯖꯔꯝꯃꯦꯕ ꯑꯗꯣ ꯃꯁꯤꯗꯤ ꯀꯥꯟꯅ ꯄꯣꯟꯇꯦꯅꯅꯦ ꯈꯪꯕ꯭ꯔꯥ ꯈꯨꯠꯅ ꯍꯦꯛꯇ ꯑꯣꯟꯊꯈꯤꯕꯅꯦ ꯀꯥꯟꯅꯔꯔꯣꯏꯅ ꯑꯍꯥꯟꯕꯗꯗꯤ ꯆꯤꯂꯤ ꯆꯤꯛꯀꯟꯕꯣ ꯑꯗꯩ ꯄꯀꯣꯔꯥꯕꯣꯛꯇꯤꯀꯣ ꯑꯗꯨꯝ ꯈꯔ ꯇꯧꯔꯝꯃꯦꯕ ꯑꯗꯨꯒ ꯑꯗꯨꯗꯩꯗꯤ ꯀꯥꯟꯅꯔꯔꯣꯏ ꯃꯁꯤꯗꯤꯅ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯤ ꯆꯤꯛꯀꯟ ꯊꯣꯡꯕꯗꯣ ꯌꯥꯝ ꯊꯤꯅ ꯍꯥꯎ ꯂꯩꯔꯝꯃꯕ ꯑꯗꯨꯅ ꯑꯩꯅ ꯑꯁ ꯈꯨꯠꯅ ꯌꯥꯝ ꯆꯥꯅꯤꯡꯉꯛꯄꯗꯣ ꯄꯦꯟꯗꯕꯗꯣ ꯑꯗꯨꯅꯤꯗ ꯇꯧꯔꯤꯁꯦ ꯌꯥꯏꯌꯦ ꯆꯥꯔꯕ ꯌꯥꯏ ꯀꯩꯀꯩ ꯑꯇꯣꯞꯄ ꯑꯋꯥꯠꯄ ꯂꯩꯔꯦ ꯆꯥꯕꯁꯦ ꯀꯌꯥꯃꯨꯛ ꯍꯥꯎꯒꯦꯕꯨ ꯌꯦꯡꯉꯣ ꯂꯣꯏꯅ ꯁꯤꯠ ꯅꯥꯟ ꯆꯥꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯁꯦ ꯏꯁꯨ ꯏꯀꯥꯏꯔꯕ ꯆꯥꯃꯟꯗꯅꯀꯣ ꯑꯗꯨꯒꯅꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯆꯥꯛꯇꯣ ꯑꯩꯗꯤ ꯆꯥꯛꯁꯦ ꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯆꯥꯛꯁꯤꯗꯪ ꯀꯩ ꯍꯥꯏꯅꯤ ꯆꯒꯪ ꯑꯣꯏꯅ ꯆꯥꯔꯕꯗꯣ ꯍꯥꯎꯃꯟꯈꯤꯗꯅ ꯄꯥꯝꯃꯨꯔꯕꯗꯣ ꯑꯁꯤꯒꯁꯦ ꯍꯨꯟꯗꯣꯛꯑꯝꯕ ꯑꯗꯨꯏꯁꯨ ꯐꯔꯦꯗꯥꯅꯅꯦ ꯑꯩꯈꯣꯏꯁꯦ ꯇꯧꯔꯦ ꯑꯗꯨꯒ ꯑꯁ ꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝ ꯄꯦꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯠꯂꯣ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯔꯤꯖꯅꯦꯕꯜ ꯑꯣꯏ ꯄ꯭ꯔꯥꯏꯁꯇꯨꯒ ꯃꯥꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤꯗꯨꯒ ꯍꯥꯎꯕꯒ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯣꯏ ꯈꯨꯠ ꯍꯥꯝꯕꯝ ꯀꯩꯀꯩꯁꯨ ꯌꯥꯝ ꯐꯖꯅ ꯂꯩꯌꯦꯕꯀꯣ ꯇꯣꯏꯂꯦꯠ ꯀꯩꯀꯩꯁꯨ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯀꯩꯀꯩ ꯄꯣꯔꯛꯑꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛꯇ ꯌꯥꯎꯋꯤꯗꯅ ꯑꯗꯨ ꯂꯣꯏ ꯐꯖꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯛꯆꯥ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯅꯤꯝꯕꯨ ꯄꯥꯅꯤ ꯂꯦꯃꯟ ꯖꯨꯁꯁꯦ ꯑꯃꯃꯝ ꯑꯃꯨꯛ ꯊꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯈꯔ ꯏꯪꯊꯍꯟꯅꯕ ꯏꯁꯥꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯊꯪꯗꯁꯨ ꯑꯍꯥꯎꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯥꯖꯔꯛꯀꯦ ꯑꯗꯨꯒ ꯃꯐꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯔꯀꯤꯡꯁꯨ ꯐꯖꯅ ꯂꯩꯕ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯑꯗꯒꯤ ꯆꯥꯕꯁꯨ ꯍꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯒꯁꯨ ꯋꯤꯀꯦꯟꯗꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯆꯔꯨꯔꯦ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗ ꯆꯠꯄ ꯌꯥꯏ ꯍꯥꯏꯁꯨ ꯃꯌꯥꯝꯅ ꯐꯤꯗꯕꯦꯛꯇꯁꯨ ꯀꯃꯦꯟꯇꯁꯨ ꯍꯥꯏꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯅꯕ ꯍꯣꯠꯅꯔꯛꯀꯦꯀꯣ ꯃꯊꯪ ꯃꯊꯪ ꯑꯗꯨꯒ ꯆꯌꯣꯜ ꯑꯃꯗ ꯑꯃꯨꯛꯇꯪꯗꯤ ꯑꯗꯨꯝ ꯎꯠꯄ ꯌꯥꯏ ꯌꯥꯝ ꯉꯝꯗꯦ ꯆꯥꯕꯁꯨ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯆꯠꯂꯁꯦ ꯂꯥꯛꯑꯣꯅꯀꯣ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯐꯣꯔ ꯋꯥꯆꯤꯡ ꯑꯗꯨꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯀꯃꯦꯟꯁꯨ ꯂꯤꯐ ꯇꯧꯕꯤꯔꯝꯃꯣ